Langmangi kumni panba irai numitida Lainingthou Sanamahi Temple maphamda laikhidraba Ema Ibenu ningsing kumwon damakta akhoi imam ayam kaithian gi amadi civil society gi imam ayam na lakuna imagi maphamda Sanamahi Lainingthou gi choron maphamda heikat-leikat tamjaduna ima singga loinana akhoi mayam lakjaribani asigumba akhoi gi Ema Ibenu asi achamba natte mahakse kaithian gi ima kaithian ammi aduga loinana civil society gi apunba Manipur kanba ima luki matam kuina imana advisor oina pubirami imana puringai matamda thaudo wathok leibakki oiba hiram khudingmakta asukki matik thawai yauna chongthokiduna ireipak iramdamgidamakta mana civil society gi ima punamakta maman yamlaba leibakki oiba kathokmaga loinana mathauna maring yenga loinana achauba sacrifice ama miyamda pirami adugumba ima do magi lising makhada apunba Manipur kanba imalu amadi kaithian gi imasingna mahaki adugumba leibang nungsibagi yamna sengba thamoi ama mangonda yawi madudi atopa irei atopa sapu kayana pujalasu magi leibang nungsibagi ihulado kaidaungaidasu sielaga putharaga manghanba taude mana yamna sengba thamoiga loinana ireiba kiramdamdi nupi kunai asibu awangba thakta thangatlami adugidamakta ngasi akhoi kaithian ima amadi apunba Manipur kanba ima lutna magi maphamda Sanamahi Lainingthou maphamda imagidamakta akoina mabu ikai khunaba uppaga loinana asigumba leibakki chiraba tanja asida ima nambu leiramadi haiba wakhalon asiga loinana akoina imagi maphamda ikai khunaba usari Paunam Ibenu hairiba ima si ai matam sangna loina jarei aduga akhoi Delhi da kari da chatminadana thabak Thouram mayam ama chatminarei aduga ima si akhoi gi angkin gi appellate body amani aduga loinana ma si akhoi gi mamaida akhoi gi advisor oina thau pubirami adu khaidien da khuchamnarakpasi ima si hanna khuchamnai haiba tare hanna mayam ama khuchamnaragasu akhoi mapung oina akhoi angkinda akhoi angkingi appellate body oina angkingi advisor oina khuchamnarakpase ima sini aduna ima sigi sauda nauda oina hujiksu khaidengi Ema Ibenu sing mayam si akhoi ga loina jari mapung oina akhoi khaiden mapham ama ani loina jari ba mapham asi Phouwoibi Keithel number 3 masiga yam kana naksanari adu imana oiramba adugumba mapham amani imana secretary oirambani huji mana oiramaba matungda macha masu mayam ama sandoktana huji mathang chathari adubu ima ama oina mana leiringeida ahal ama oina yamna ingna sikna thabak ingkhang tawdana Manipur gi amadi angkingi damakta yamna afaba thaba ama oi haiba wafamdu thamjari aduga loinana imana huji sargada leigarabada chu aikoina mabu ngasi ningsinga kanda magi maphamda heikat-leikat tawrakanda ima dagi huji oiriba Manipur gi situation sida imana bor pibirangna ba imana aikoida thogjangi miyengdu yengbirangna ba haidana aikoina heikat-leikat chachi tawjabani aduga aikoi huji leiriba phibam sida kari
ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯥ ꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯕꯨ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯛꯄꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯥꯡꯕ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗ꯭ꯔꯣꯟ ꯄꯥꯏꯁꯜꯂꯀꯥꯟꯗ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯇꯧꯍꯩꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯕꯣꯝ ꯂꯪꯁꯜꯂꯀꯥꯟꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯜꯂꯀꯥꯟꯗ ꯕꯣꯝ ꯊꯥꯗꯕꯗꯤ ꯆꯠꯅꯔꯝꯕ ꯌꯥꯏ ꯇꯧꯕ ꯈꯛꯇꯕꯨ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯁꯤꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯗ꯭ꯔꯣꯟ ꯄꯥꯏꯁꯜꯂꯀꯥꯟꯗ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯀꯥꯟꯗ ꯃꯤ ꯍꯥꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯄ꯭ꯔꯖꯥꯒꯤ ꯑꯦꯒꯦꯟꯁꯇ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯄ꯭ꯔꯖꯥꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦꯅ ꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯀꯜ 355ꯗ ꯌꯥꯎꯔꯤꯕꯁꯤ ꯄ꯭ꯔꯖꯥꯒꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯄꯥꯟꯒꯤ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯣꯏꯔꯣ ꯃꯁꯤ ꯌꯨꯅꯤꯌꯟꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯃ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯊꯧꯋꯥ ꯁꯥꯗꯅ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕ ama leirami haiba se prithibi da kauna ba aikoi bu muthatna ba honara pagi saurba aduguma lalong amani haiba se ai thamjari aduna ima sina matamdu dai leiringei da warmin narammi ba tawrammi ba mayam se hojik leiri ba phibam sida ima ji leiramagadi man kaya yamna nungai roi do ba aikoi gi damakta kayam support pibi ga do ba ahal lama oina advice pibi ga do ba haiba se aikoi tasengna maki ningam jade aduna ima da aikoi na hojik thamjari ba se manipur se aduki mati wadana leiri ba ama tawri ba se aikoi tawdana ba ama sung shanti oina porangna ba imana lai leibakta gi na cha sing das bor pina biramu aduga aikoi shanti oina hingba ngamna ba aikoi khona jage aduna indiana aikoi bu hanna yengbiraktra ba manipur sarkar na india gi yathang indana leigada bu oiragadi aikoi mi khudingma nongmai piro haiba haije soidana maki launnarakani haiba wafam jimaju thamjari isa protection taunana ba nongmai piro aina laurakpa aduga mayam kuna hauroktana tawrakpa matamda aikoi gi india government dagi aikoi na haigadori base noina akoi bu ngakpi darbanina noina akoi bu sena bi darbanina manipur government bu noina namtharaga thamaga manipur government na haurokham kauraga leirabanina aikoi isa da nongmai piro akoi ngakjarage akoi pre merger status da leirage haibase soidana maki manipur praja dagi tholakani haiba wafam jimasu thamjari aduna masi ima leiramba taragadi ima su yaugadobani ko haibase khanbada macha oiba aikoina imagi maphamda ningamdaba nungaitaba adu phongdokjari aduga aikoina tawriba mayam se imana mahei chanana ba bor pina bira mu haiba wafamje thamjari sumanai tumgi thogro singi sinau singda karimna ningshi pungi usina sina solong thokku matamda sokna boke tawiya kayai medugi damakta Sangi amadi amai bugi maiki dugi naishun nastigi hanna khro General Secretary Khwairamband Phouwoibi Ema Keithel mariki imajinga punna lupsingi imajinga punminaramba yauminaramba adagi thoupuminaramba leibakki thogan thogai kayada imana lobiramba thodangdugi kai khunna bochaboina imajinga alloraba imajinga ngasigi lupluki imajinga lengbirakana imagi heikat-leikat tambada yaubibasigidamaktasu harawa nungaiba kai khunaba tawbiman khangbu uchari na sana hena imana lairamlenda leibada imna singna Shanti oina nungaina leiba oirajanu leidaba singi damakta yaibana ko damakta maphamda leibana mamdor sisapi ne haraga yaibani yo dibiyo haidana paidana ke maphamda Lainingthou Sanamahi Temple
ꯂꯩꯔꯤꯕ ꯊꯧꯒꯜꯂꯣꯟꯁꯤꯡꯒꯤ ꯅꯥꯀꯩꯒꯤ ꯃꯔꯨꯞꯅ ꯅꯨꯡꯁꯤꯖꯔꯤ